Hi Mayam, welcome back to my another vlog Mayam. Mayam ngasi se akhoi jumgi channel tangba tawgani. Mayam video se loibaw yengminasi kari mathel tawbodo mayam de ucharakke. Mayam video se yengminarasi. Mayam asisingse jumdagi pireineba ko mamana ipamdagi sunai mamana pireini ase akhoi jumda panbani hangamne dagi tengno gase mayam kyam sangino jeungne ai tengno se amnadi pamdeba ko pamdraga su se hawi nobani na dai jendemne chenggroup ne loina sure pireise ningdamdagi henjang ahawba ngatani mayam asisina kupsu neba ko aina kupsu se chak machi da hapaga chabada dum hainayena mamana hapire khara ama Mayam alkobi su jaure Desi nobab se mayam akhoi jumda pan baneba ase nobab se ani katang pambi da katang ngai haure na mamana ani kha hapireba makhu khoga ne ai de hai yam pamani na ko ade kolwai anoba su mula su loina hapi hangam chu braga mayam hangam chamthong do yam pame hangam chamthong ga khara tha ga ne chamthong chabdo ai de yam pamjai aduna se hangam se chamthong ta chana lo chandro bani mula se de mayam masori ga irol laga chabdo yam haw bane ba ko agi ate jendem si irolaga chaba yam pami chenggroup kai krak si mayam dum hawai thong badaga hapado adudi dum hawi da kolwai anoba pirak pasu yam mata chare mayam ai akhoi ngasi channel tangbagi kai mathen tawgani doi mayam da hajik thongaga ucharage bako se hambada akhoi sareng je thongbagi aina sem sare sareng thongdoini adu laga ngaten ga adu laga sinju su tawrani mayam adu loiraga papar adu uti adu mayam de mathang ucharake thongbado jam hena haina thongbaga dina chade ko mayam mamang ge sareng ngatoi thongbado su comment haibire sibu kari sareng ngatoi thongbano na adu haitabine bako adu mayam dum ignore tobiyo adu dum jengbiyo ai mai mi haina haijabado aduni na ko adu ai su ai angamba makhai thongjari ne ba mayam jam ahaiba jauragadi mayam negative duana ka haibigano nungaite bako tak kya ka takpiro ba mayam jengminarasi mayam ai ahambada janam se thau se sahalaga janam se an hape bako adu loyaga janam se khajam hapaga dogi pasforon haibra akogi fried masala do adu hap challe bako adu loyaga sing khara amjo hap pro bani mayam fazana okhairaga tejpata su hape se sareng ni nebako sareng thongbagi ni se mayam aine khamen sinbi jaudabida alu gata thongdrobane bako khamen sinbi do lehaudre ado sisina koi morok asubada mai chaba yade ba aidi moi katang mok sagalle aduna ina morok se atek poina mapum jum thai ba henjang dane horen sahaninga ga su moji mullaga henjang je mullaga moji khaido kha kanda ai bi dum sahalle ba ado hajikan de su morok se am chade ba ko aduna moi ga manana dum thonge morok jam chada bida henjang se Hajikna mayam ai ising se hapaga phajana sawhalle bako sawhala kanda alu je khaga muli haiba kanchiga nga di already ngawna loikhamina ai hajinga hapani adula gang kamu sawhalani mayam mayam jengminasi chani nga se mayam makok maru gadi ngasaina ngawna puna aina ngawsankhre bana do matungidi nga yam chanade ba khoi mungda ai su nga yam pamde du loyaga mama su nga yam chade papa amthanta yam chayeba dai ngasi di mathen su mayam jamamina jam thong de khatang ta thulunge ba ko
ꯍꯧꯖꯤꯛꯇꯤ ꯍꯦꯟꯖꯥꯡꯁꯦ ꯃꯌꯥꯝ ꯐꯖꯅ ꯁꯧꯔꯦ ꯑꯗꯣ ꯑꯩ ꯊꯥꯡꯗꯕ ꯃꯇꯝꯗꯤ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒ ꯁꯧꯍꯜꯂꯒ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯍꯥꯞꯄꯒ ꯊꯥꯡꯗꯔꯒ ꯊꯝꯃꯅꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯃꯨꯛ ꯊꯣꯡꯕꯗꯣ ꯄꯨꯔꯥ ꯄ꯭ꯔꯣꯁꯦꯁꯇꯤ ꯎꯠꯂꯔꯣꯏꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯍꯦꯟꯖꯥꯡꯁꯤꯡꯗꯨꯗꯤ ꯑꯩ ꯎꯠꯂꯝꯒꯦꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯔꯦꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯉꯥꯇꯦꯟꯃꯨꯛ ꯊꯣꯡꯉꯁꯤ ꯑꯗꯨ ꯂꯣꯏꯔꯒ ꯃꯃꯥꯅ ꯎꯇꯤ ꯊꯣꯡꯉꯛꯑꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯡꯖꯨ ꯀꯩꯀꯥ ꯇꯧꯕꯗꯣ ꯃꯌꯥꯝꯗꯩ ꯎꯠꯂꯝꯒꯅꯤ ꯑꯗꯨꯗꯤ ꯉꯥꯇꯦꯟꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯗꯤ ꯉꯥꯇꯦꯟꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯏꯁꯄꯤꯁꯦꯜꯂꯤ ꯑꯩꯈꯣꯏꯅ ꯏꯔꯣꯜꯂꯒ ꯃꯆꯤꯗ ꯆꯥꯕꯗꯣ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯑꯗꯣ ꯌꯥꯝ ꯍꯥꯎꯋꯤ ꯃꯌꯥꯝ ꯑꯗꯣ ꯉꯥꯇꯦꯟꯁꯦ ꯊꯣꯡꯉꯒꯁꯨ ꯑꯗꯨꯝ ꯍꯥꯎꯋꯤ ꯃꯔꯨꯁꯨ ꯑꯃꯨꯛ ꯖꯨꯕꯤꯗꯦ ꯑꯗꯨꯗꯨꯅ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯗꯤ ꯉꯥꯇꯦꯟꯁꯦ ꯁꯤꯅ ꯉꯥꯇꯦꯟ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯃꯁꯛꯁꯦ ꯌꯥꯝ ꯍꯥꯎꯒꯗ ꯃꯥꯜꯂꯤ ꯑꯗꯣ ꯑꯣꯟꯀꯤꯗꯁꯨ ꯍꯥꯎꯔꯝꯃꯦꯕꯀꯣ ꯊꯣꯡꯕ ꯂꯣꯏꯔꯒꯅꯦ ꯆꯥꯕꯗ ꯁꯔꯦꯡꯗꯨꯁꯨ ꯌꯥꯝ ꯍꯥꯎꯔꯝꯃꯤ ꯂꯣꯏꯅ ꯍꯦꯟꯖꯥꯡ ꯄꯨꯝꯅꯃꯛ ꯍꯥꯎꯔꯝꯃꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯍꯧ ꯉꯥꯒꯤ ꯃꯁꯤꯡꯒꯥꯒ ꯀꯩꯅꯣꯒ ꯉꯧꯕꯅꯦꯕꯀꯣ ꯈꯥꯃꯦꯟ ꯑꯥꯂꯨ ꯇꯧꯅꯅꯦ ꯄꯣꯡ ꯍꯋꯥꯏ ꯇꯧꯅ ꯉꯧꯕꯅꯤ ꯑꯁꯤꯁꯨ ꯑꯥꯏꯇꯦꯝ ꯑꯃꯅꯤ ꯃꯌꯥꯝ ꯌꯥꯎꯍꯜꯂꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯅꯧ ꯇꯪꯕꯒꯤ ꯑꯥꯏꯇꯦꯝꯗ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝꯁꯤꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯄꯒ ꯊꯝꯃꯦ ꯆꯥꯔꯝꯗꯥꯏꯒꯤ ꯐꯗꯤꯒꯣꯝꯕꯨ ꯌꯥꯎꯔꯗꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯤꯀꯣ ꯅꯤꯡꯊꯝꯊꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯏꯁꯦ ꯑꯗꯨꯅ ꯐꯗꯤꯒꯣꯝꯁꯤꯡꯁꯦ ꯐꯖꯅ ꯍꯥꯞꯄꯦ ꯍꯣꯔꯦꯟ ꯆꯥꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯃꯅꯝꯗꯨꯅ ꯍꯥꯎꯅꯕ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯎꯇꯤꯁꯤꯗꯤ ꯃꯃꯥꯅ ꯊꯣꯡꯉꯤꯅꯦꯕꯀꯣ ꯃꯃꯥꯅ ꯁꯦꯝꯕꯗꯤ ꯊꯣꯡꯕꯤꯔꯦ ꯎꯇꯤꯁꯦ ꯑꯗꯣ ꯂꯥꯏꯠꯀꯤ ꯃꯉꯥꯟꯗ ꯃꯆꯨꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏ ꯂꯥꯏꯠ ꯊꯥꯗ꯭ꯔꯤꯉꯩꯗ ꯎꯇꯤꯒꯤ ꯑꯁꯦꯡꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯎꯇꯤ ꯊꯣꯡꯕꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯇꯧꯒꯦ ꯇꯧꯋꯦꯕꯀꯣ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯇꯪ ꯆꯥꯕꯩꯅꯤ ꯑꯩꯒ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯒ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯅ ꯉꯔꯥꯡ ꯍꯥꯏꯅꯔꯝꯕꯅꯦꯕ ꯑꯗꯣ ꯆꯥꯗꯣꯏꯅꯤ ꯉꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯃꯥ ꯍꯣꯏꯗꯤ ꯃꯤꯃꯤ ꯆꯥꯗꯦ ꯑꯗꯨꯗꯨꯅ ꯃꯣꯏꯒꯤꯗꯤ ꯍꯥꯞꯄꯔꯣꯏ ꯃꯣꯏꯒꯤꯗꯤ ꯃꯤꯃꯤ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤꯗꯣ ꯃꯣꯏꯒꯤ ꯂꯧꯊꯣꯛꯍꯧꯒꯅꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤꯗꯨꯅ ꯃꯤꯃꯤ ꯍꯥꯞꯆꯤꯜꯂꯒ ꯇꯤꯜꯍꯧꯒ ꯁꯣꯏꯖꯜꯂꯒ ꯆꯥꯗꯣꯏꯅꯦꯕ ꯑꯗꯣ ꯑꯁꯤ ꯃꯣꯔꯣꯛꯁꯦ ꯃꯌꯥꯝ ꯃꯤꯃꯤ ꯁꯤꯡꯖꯨꯗ ꯑꯁꯤ ꯃꯣꯔꯣꯛꯁꯤꯅ ꯄꯛꯅꯩ ꯍꯥꯏꯅ ꯑꯩ ꯑꯁꯤ ꯃꯣꯔꯣꯛꯁꯦ ꯑꯣꯏꯅ ꯇꯧꯋꯤ ꯌꯥꯝ ꯍꯥꯎꯋꯤꯁꯦꯀꯣ ꯎ ꯃꯣꯔꯣꯛꯇꯨꯁꯨ ꯍꯥꯞꯄꯒꯗꯤ ꯌꯥꯝ ꯁꯥꯏꯌꯦꯕꯅꯦ ꯑꯗꯨꯅ ꯎ ꯃꯣꯔꯣꯛꯇꯨꯗꯤ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯁꯥꯕ ꯆꯥꯗ꯭ꯔꯕꯅꯤꯅ ꯍꯥꯞꯇ꯭ꯔꯦ ꯁꯤ ꯃꯣꯔꯣꯛꯁꯤꯁꯨ ꯁꯥꯔꯒꯁꯨ ꯁꯤꯅ ꯑꯗꯨꯝ ꯌꯥꯔꯅꯤꯅ ꯁꯤ ꯍꯥꯞꯄꯅꯤ ꯁꯤꯗ ꯍꯥꯞꯀꯦꯔꯣ ꯁꯤꯗꯤ ꯀꯩꯅꯣꯒꯤꯔꯣ ꯑꯃ ꯎꯇꯤꯒꯤ ꯑꯅꯤꯃꯛ ꯊꯥꯡꯗꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯁꯦꯛꯃꯥꯏ ꯉꯥꯔꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯁꯦꯛꯃꯥꯏ ꯉꯥꯔꯤꯗꯅꯦ ꯑꯩꯅ ꯆꯥꯔꯤꯕ ꯉꯥꯔꯤꯗ ꯑꯇꯩ ꯆꯥꯗꯦꯕ ꯍꯥꯏꯗꯤ ꯕꯖꯥꯔꯒꯤ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯁꯤꯒ ꯂꯣꯀꯦꯜꯗ ꯐꯪꯕ ꯇꯦꯔꯦꯁ ꯀꯩꯀꯥꯇꯨꯗꯤ ꯑꯩ ꯆꯥꯕ ꯉꯝꯗꯦꯕꯀꯣ ꯑꯗ ꯁꯦꯛꯃꯥꯏ ꯉꯥꯔꯤꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯝ ꯍꯥꯟꯅꯗꯩꯁꯨ ꯆꯥꯕ ꯍꯩꯅꯕꯅꯤꯅ ꯁꯤꯇꯪ ꯆꯥꯏꯌꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯁꯦꯛꯃꯥꯏ ꯉꯥꯔꯤꯁꯤꯅ ꯇꯧꯗ꯭ꯔꯣꯕꯅꯤ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝ ꯀꯥꯒꯅꯦꯅ ꯄꯥꯈꯠꯂꯤ ꯀꯥꯔꯗꯤ ꯈꯥꯏ ꯍꯥꯎꯇꯦꯕꯀꯣ ꯑꯗꯨ ꯂꯩꯔꯒꯁꯦ ꯁꯤꯡꯁꯦ ꯃꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯩꯅ ꯈꯔ ꯑꯩꯅ ꯍꯥꯞꯄꯦꯅ ꯊꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯡꯖꯨꯗꯨꯁꯨ ꯃꯌꯥꯝ ꯑꯩ ꯃꯦꯠꯂꯅꯤ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯥꯏꯇꯦꯝ ꯂꯣꯏꯔꯦꯕꯀꯣ ꯄꯥꯄꯣꯔ ꯑꯃꯈꯛ ꯍꯧꯒꯅꯦꯕ ꯃꯌꯥꯝ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯤ
ꯑꯁꯤꯅ ꯃꯌꯥꯝ ꯐꯤꯡꯒꯔ ꯄꯥꯄꯔ ꯑꯃ ꯍꯧꯔꯦꯕꯀꯣ ꯑꯁꯤꯁꯨ ꯍꯥꯎꯕꯅꯤ ꯁꯨꯝ ꯃꯆꯤꯗ ꯆꯥꯕꯗꯣ ꯈꯤꯇꯪ ꯀꯥꯔꯞꯀ ꯇꯧꯅ ꯉꯧꯔꯒꯅꯦ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎ ꯆꯥꯕꯗꯣ ꯑꯗꯨꯅ ꯐꯤꯡꯒꯔ ꯄꯥꯄꯔꯁꯦ ꯌꯥꯝꯗꯤ ꯇꯧꯔꯔꯣꯏ ꯑꯗꯨꯝ ꯈꯔ ꯇꯧꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯑꯁꯤ ꯉꯥꯛꯇꯅꯦꯕꯀꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯆꯅꯧ ꯇꯪꯕꯒꯤ ꯃꯊꯦꯜꯁꯤꯡꯗꯣ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯁꯤꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯀꯣꯝꯂꯥ ꯃꯆꯥꯅꯦꯕ ꯌꯨꯝꯗ ꯄꯥꯟꯕ ꯑꯩꯈꯣꯏ ꯏꯅꯦꯝꯇꯣꯟꯅ ꯄꯤꯔꯛꯏꯅꯦꯕ ꯑꯩꯉꯣꯟꯗ ꯆꯥꯎꯑꯣꯅ ꯑꯗꯣ ꯈꯨꯄꯤꯛꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯗꯣ ꯁꯤꯟꯕꯗꯤ ꯈꯨꯠꯁꯤꯟ ꯑꯃꯅꯤꯕꯣ ꯍꯥꯏ ꯀꯥꯟꯅꯗꯦ ꯍꯥꯎꯕꯅ ꯑꯗꯨꯅ ꯅꯨꯡꯊꯤꯟꯗꯒ ꯆꯥꯕꯗꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯥꯒꯤ ꯈꯨꯄꯤꯛꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤ ꯑꯆꯧꯕꯁꯤꯒꯤ ꯃꯅꯥꯛ ꯆꯪꯈꯤꯕꯗ ꯀꯩ ꯃꯥꯜꯂꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ